ꯍꯣꯠꯅꯔꯛꯂꯤ꯫ ꯀꯣꯂꯦꯖꯇꯒꯤ ꯃꯥꯔꯛꯁꯤꯠ ꯂꯧꯕ ꯈꯣꯠꯄ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯂꯣꯏꯅ ꯇꯧꯏ꯫ ꯍꯌꯦꯡ ꯑꯃꯨꯛ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯣꯔꯕꯅꯤ꯫ ꯁꯨꯝꯅꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯊꯣꯛꯂꯛꯏꯕꯁꯤ꯫ ꯃꯦꯔꯤꯅꯥꯒ ꯏꯁꯤꯒꯁꯨ ꯂꯩꯌꯣꯜ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩ꯫ ꯃꯦꯔꯤꯅꯥꯅ, ꯃꯥꯁꯇꯔꯒ ꯇꯝꯃꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯕ? ꯏꯁꯤꯅ, ꯁꯤꯗ ꯁꯨꯝ ꯂꯩꯌꯨꯕ, ꯑꯕꯣꯛꯁꯤꯁꯨ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯤ꯫ ꯅꯪꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ꯫ ꯑꯩꯈꯣꯏꯁꯨ ꯅꯪ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ꯫ ꯑꯗꯣ ꯃꯦꯔꯤ, ꯊꯧꯉꯝ ꯍꯣꯏꯗꯤ ꯀꯥꯏ ꯇꯝꯈ꯭ꯔꯒꯦ? ꯀꯨꯏꯔꯦꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ꯫ ꯀꯩꯒꯤꯅꯣ, ꯅꯣꯏꯅꯤ ꯁꯥꯎꯅꯩꯔꯣ? ꯏꯁꯤꯅ, ꯃꯣꯏ ꯃꯑꯣꯡꯗꯨꯗꯅꯦ ꯃꯦꯔꯤꯅꯥꯅ ꯁꯥꯎꯅꯤꯡꯗꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯔ ꯃꯥꯜꯂꯤ, ꯑꯗꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯕ꯫ ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯅꯣꯏꯗ ꯇꯝꯒꯦꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯇꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒꯩꯒ ꯎꯅꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤꯗꯤ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯈꯪꯉꯨꯗꯕꯒꯤꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯏꯃꯥꯗꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯑꯦꯕꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯐꯤꯕꯝꯁꯨ ꯈꯔ ꯂꯨꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯏꯁꯤꯅ, ꯑꯣ ꯆꯨꯝꯃꯤ, ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯗꯕꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯣ, ꯑꯩꯅ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯦꯔꯤ, ꯅꯪ ꯊꯧꯉꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯣꯏ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯁ, ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯪꯗꯃꯤꯅ ꯋꯥ ꯑꯀꯟꯕ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯊꯧꯉꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯝꯃꯅꯤ꯫ ꯃꯥꯅꯗꯤꯅꯦ ꯋꯥꯗꯣ ꯍꯥꯏꯒꯦ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯕ, ꯑꯩꯅ ꯇꯥꯈꯤꯗꯕꯅꯤ꯫ ꯀꯟꯅ ꯁꯦꯡꯗꯣꯛꯀꯦꯅꯗꯤ ꯇꯧꯈꯤꯕꯅꯤ ꯃꯥꯅ꯫ ꯏꯁꯤꯅ, ꯑꯝꯇꯪ ꯆꯝꯊꯣꯛꯅꯔꯣ ꯑꯗꯨꯗꯤ꯫ ꯃꯦꯔꯤꯅꯥꯅ ꯑꯃꯨꯛ, ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯃꯥꯅ ꯑꯃꯨꯛ ꯄꯥꯏꯔꯛꯇ꯭ꯔꯗꯤ? ꯄꯥꯏꯔꯛꯀꯅꯤꯍꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯇꯧꯔꯒꯦ꯫ ꯏꯁꯤꯅ, ꯐꯖꯅ ꯍꯥꯏꯅꯧꯀꯣ, ꯅꯪꯒꯤ ꯄꯪꯁꯥꯎꯗ ꯁꯥꯎꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯨꯅꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯔꯤꯅꯥꯗ ꯊꯧꯉꯝꯗ ꯄꯥꯛ ꯍꯦꯛ ꯀꯣꯜ ꯇꯧꯕ ꯉꯝꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯁꯤꯔꯥ ꯇꯧꯒꯨꯝꯁꯤꯔꯥ ꯈꯟꯗꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯏꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯃꯦꯔꯤꯅꯥꯅ, ꯊꯤꯅ ꯆꯩꯔꯒ ꯆꯩ, ꯍꯦꯛꯇ ꯇꯧꯁꯤꯜꯂꯒꯦꯗ, ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ꯫ ꯔꯤꯡꯗꯨ ꯆꯠꯄ ꯍꯧꯔꯛꯄꯒ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯍꯦꯛꯇ ꯆꯣꯡꯉꯛꯏ ꯃꯦꯔꯤꯅꯥꯗꯨ꯫ ꯍꯜꯂꯣ? ꯃꯦꯔꯤꯅꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯊꯧꯉꯝꯅ, ꯍꯜꯂꯣ, ꯁꯣꯏꯔꯤꯖꯥꯠꯂꯅꯦ? ꯃꯦꯔꯤꯅꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, ꯁꯣꯏꯕ ꯅꯠꯇꯦ꯫ ꯑꯣ, ꯁꯥꯎꯔꯤꯕꯣ? ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯕ ꯍꯥꯏꯕ? ꯊꯧꯉꯝ ꯃꯦꯔꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯎꯅꯕ ꯃꯔꯝ ꯂꯩꯕ꯭ꯔꯣ? ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯁꯥꯎꯅꯤꯡꯉꯤꯕꯣ? ꯁꯥꯎꯗꯦ꯫ ꯑꯁꯦꯡꯀꯤ ꯁꯥꯎꯗꯕ꯭ꯔꯣ? ꯈꯪꯗꯦ꯫ ꯈꯪꯗꯦ ꯍꯥꯏꯗꯤ? ꯈꯪꯗꯕ? ꯈꯪꯉꯣ꯫ ꯇꯜꯂꯤꯗ꯫ ꯀꯩꯒꯤ ꯇꯜꯂꯤꯅꯣ? ꯁꯨꯝ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ ꯅꯪꯕꯣ? ꯈꯪꯅ ꯈꯪꯅ ꯁꯨꯝ ꯍꯪꯉꯦ ꯑꯩꯉꯣꯟꯗ, ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯦ꯫ ꯈꯪꯗꯕꯩꯅꯦ ꯍꯪꯉꯤꯁꯦ꯫ ꯈꯪꯉꯝꯃꯔꯣꯏ ꯌꯥꯝꯅ꯫ ꯀꯥꯏꯗꯤ ꯀꯩꯅꯣ, ꯌꯥꯝ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯈꯪꯁꯤꯟꯅꯗꯕ ꯅꯠꯇꯦ, ꯑꯁꯦꯡꯀꯤ ꯈꯪꯗꯕ꯫ ꯃꯦꯔꯤꯅꯥ ꯈꯣꯟ ꯈꯤꯇꯪ ꯀꯟꯅ, ꯑꯣ, ꯅꯪ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯗꯤ ꯊꯝꯃꯦ ꯑꯩ꯫ ꯊꯧꯉꯝꯁꯨ ꯁꯣꯝꯗ ꯃꯦꯔꯤꯅꯥꯅ ꯀꯣꯜ ꯍꯦꯛ ꯀꯛꯈꯤꯕꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩ꯫ ꯃꯦꯔꯤꯅꯥꯗ ꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯀꯣꯜꯗꯨ ꯇꯠꯂꯝꯗꯥꯏꯗꯅꯤ ꯄꯥꯏꯈꯠꯂꯛꯏꯗꯣ꯫ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ, ꯏꯁꯧ ꯍꯜꯂꯝꯗ꯭ꯔꯤꯅꯦ꯫ ꯅꯪ ꯑꯩꯅꯗꯤ ꯈꯔ ꯏꯪ ꯇꯞꯅꯕ꯭ꯔꯥ ꯈꯜꯂꯒ꯫ ꯌꯥꯔꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯦꯔꯤꯅꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯨ ꯀꯞꯂꯛꯏ꯫ ꯊꯧꯉꯝꯅ, ꯑꯩꯃ, ꯁꯤꯗ ꯂꯥꯟꯕ ꯂꯥꯟꯗꯕ ꯀꯩꯝ ꯂꯩꯇꯦꯁꯦ꯫ ꯃꯦꯔꯤꯅꯥ ꯀꯞꯂꯤ ꯀꯞꯂꯤ, ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯋꯦ? ꯑꯩꯅ ꯈꯔ ꯁꯥꯎꯒꯠꯂꯦ ꯈꯪꯉꯗꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯊꯧꯉꯝꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯦꯔꯤꯅꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯗꯨꯅ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯤ꯫ ꯊꯧꯉꯝꯅ, ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯀꯞꯄꯤꯒ ꯇꯧꯏ꯫ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯅꯉꯣꯟꯗ ꯂꯛꯅꯈꯤꯒꯦ ꯇꯧꯔꯒ ꯅꯪꯅ ꯀꯞꯁꯤꯜꯂꯛꯇꯅ ꯉꯝꯗ꯭ꯔꯤꯁꯦ? ꯂꯛꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯅ? ꯀꯞꯄꯒ ꯋꯥꯒ ꯉꯥꯡꯉꯛꯄꯁꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯪ ꯅꯥꯛꯇ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤꯕꯣ? ꯑꯝꯇ ꯌꯦꯡꯉꯨ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯃꯊꯛꯇ ꯀꯥꯈ꯭ꯔꯗꯤꯅꯦ ꯁꯣꯏꯅꯕ ꯇꯥꯔꯤ꯫ ꯐꯥꯒꯤꯅꯤ ꯀꯥꯏꯅ꯫ ꯍꯣ ꯃꯦꯔꯤꯅꯥ,
ꯀꯞꯄꯤꯗꯨꯝꯇ ꯇꯣꯛꯎꯁꯤ ꯅꯪ ꯁꯨꯝ ꯀꯞ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯨꯃꯤꯠꯇꯣ ꯑꯩ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯏꯃꯥꯅꯦ ꯈꯪꯉꯝꯃꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯀꯟꯕ ꯍꯥꯏꯔꯝꯃꯣꯏ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯈꯤ ꯑꯗꯣ ꯑꯗꯨꯝ ꯐꯈ꯭ꯔꯕꯅꯤ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯗꯨꯗꯤꯅꯦ ꯏꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯔ ꯆꯤꯜꯂꯤ ꯑꯗꯩ ꯒ꯭ꯌꯥꯟꯁꯨ ꯀꯨꯏꯅ ꯂꯥꯛꯇꯗꯅ ꯊꯋꯥꯏ ꯋꯥꯅꯔꯨꯔꯤ ꯑꯗꯨꯅꯅꯤ ꯑꯩ ꯌꯨꯝꯗ ꯐꯥꯎꯕ ꯄꯥꯛꯅ ꯂꯩꯇꯦ ꯃꯇꯝꯗꯣ ꯂꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯅꯤ ꯈꯪꯗꯦ ꯅꯪꯅ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯈꯜꯂꯅꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯏꯃꯥꯗꯣ ꯌꯥꯝ ꯐꯔꯦꯗ ꯌꯨꯝꯗ ꯂꯩꯔꯤ ꯃꯊꯟꯇ ꯆꯠꯄ ꯀꯥꯇꯤ ꯉꯝꯗ꯭ꯔꯤ ꯗꯣꯛꯇꯔꯅꯁꯨ ꯊꯥ 6ꯃꯨꯛꯇꯤ ꯕꯦꯗ ꯔꯦꯁ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯡꯒꯤ ꯁꯔꯨꯗꯅꯦ ꯐ꯭ꯔꯦꯛꯆꯔ ꯈꯔ ꯂꯩꯕꯒꯤ ꯑꯣ ꯊꯨꯅ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯅꯣꯏ ꯃꯥꯁꯇꯔ ꯇꯝꯗ꯭ꯔꯕꯣ ꯏꯆꯦꯒ ꯑꯩꯒ DMUꯗ ꯑꯗꯨꯝ ꯇꯧꯔꯤ ꯂꯩꯌꯣꯜꯗꯤ ꯃꯥ ꯇꯝꯗ꯭ꯔꯕꯣ ꯊꯧꯉꯝꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯒ ꯊꯥꯖꯅ ꯊꯣꯡꯖꯤꯟꯗꯒꯤ ꯇꯥꯃꯣ ꯏꯃꯥꯅ ꯇꯣꯔꯕꯣꯠ ꯑꯝꯇ ꯈꯥꯏꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯉꯥꯏꯍꯧꯔꯕꯅꯤꯀꯣ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯃꯤꯅꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯣꯔꯕꯣꯠ ꯑꯝꯇ ꯈꯥꯏꯔꯨꯒꯦ ꯍꯣꯏ ꯀꯣꯜꯗ ꯊꯝꯈꯤꯕꯒ ꯃꯦꯔꯤꯅꯥꯁꯨ ꯋꯥꯈꯜꯗꯣ ꯏꯌꯥꯡ ꯌꯥꯡꯏ ꯊꯧꯉꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗꯨꯅ ꯃꯥꯁꯨ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗꯅꯣ ꯖꯦꯝꯁꯅ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯆꯠꯂꯨꯒꯦ ꯊꯦꯡꯉꯛꯀꯅꯨ ꯑꯗꯨꯒ ꯍꯟꯗꯛꯇꯤꯅꯦ ꯆꯠꯄ ꯈꯔ ꯂꯦꯞꯁꯤ ꯕꯥ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯅꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯊꯕꯛꯁꯤꯡꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯊꯨꯅ ꯇꯧꯗꯕ ꯇꯞꯅ ꯏꯪꯅ ꯇꯧꯕ ꯇꯥꯔꯤ ꯃꯇꯥꯡ ꯃꯇꯝꯅꯅꯤ ꯖꯦꯝꯁ ꯇꯨꯃꯤꯟꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯏꯔꯦꯡꯅ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯄꯥꯎꯗꯤ ꯇꯥꯍꯜꯂꯛꯀꯅꯨ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯡꯗꯦꯗꯅ ꯅꯨꯄꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯃꯊꯥ ꯍꯥꯞꯂꯛꯀꯅꯨ ꯑꯣꯀꯦ ꯕꯕꯥ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ ꯑꯗꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯣꯏꯔꯦꯡ ꯃꯆꯥꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯍꯧꯏ ꯀꯣꯏꯔꯦꯡꯗꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯃꯁꯨ ꯃꯕꯦꯟ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯇꯣꯝꯕꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯆꯥꯎꯕꯤ ꯑꯩꯒꯤ ꯆꯥ ꯍꯥꯏꯔꯛꯑꯣ ꯁꯤꯗ ꯁꯨꯝ ꯊꯛꯑꯒꯦ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ ꯔꯥꯁꯤꯅ ꯇꯣꯝꯕ ꯍꯣꯔꯦꯟ ꯁꯅꯥ ꯊꯤꯟꯕ ꯍꯜꯂꯛꯄꯗ ꯆꯥꯎꯕꯤ ꯍꯣꯏꯗ ꯆꯪꯂꯝꯃꯨ ꯍꯣꯏ ꯃꯥꯁꯤ ꯆꯥꯎꯕꯤꯁꯨ ꯆꯥ ꯀꯞꯇꯨꯒ ꯕ꯭ꯔꯦꯁꯂꯥꯏꯠ 2 ꯌꯥꯎꯕ ꯄ꯭ꯂꯦꯠꯇꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯁꯅꯥ ꯗ꯭ꯔꯥꯏ ꯀꯦꯛ ꯁꯦꯝꯃꯒ ꯍꯥꯞꯄꯤꯔꯛꯎꯔꯣ ꯂꯩꯌꯣꯜꯅ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ ꯅꯪꯒꯤꯗꯨꯅ ꯆꯍꯤ ꯀꯌꯥ ꯇꯝꯅꯤ ꯍꯥꯏꯕꯅꯣꯅꯦ ꯁꯅꯥ ꯆꯍꯤ 4ꯅꯦꯕꯣ ꯇꯣꯝꯕꯅ ꯃꯥꯁꯇꯔ ꯇꯝꯊꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯕꯦꯠ ꯇꯧꯕꯁꯨ ꯐꯕꯗꯤ ꯐꯩ ꯕꯣꯕꯣꯛꯇꯤꯅꯦ ꯋꯥ ꯍꯥꯏꯒꯗꯕ ꯇꯜꯂꯤ ꯅꯪꯁꯨ ꯅꯍꯩ ꯇꯝꯕ ꯆꯠꯄꯅꯤꯅ ꯆꯍꯤ 4 ꯍꯥꯏꯔꯤꯁꯦ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯅꯤꯅꯦ ꯏꯕꯦꯝꯃ ꯑꯉꯥꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯕꯨꯡ ꯌꯦꯡꯃꯨ ꯅꯨꯡꯁꯤꯔꯅꯤꯗ ꯏꯃꯥꯁꯤ ꯕꯣꯕꯣꯛ ꯌꯥꯝꯕꯨꯡꯁꯨ ꯆꯍꯤ 4-5 ꯀꯝꯄꯦꯅꯤꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯗꯕꯅꯤ ꯆꯥꯎꯕꯤꯅ ꯏꯃꯥꯁꯤ ꯃꯇꯝꯗꯤ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤꯗ ꯀꯨꯏꯔꯔꯣꯏꯗ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯒꯗꯕ ꯔꯥꯁꯤꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯖꯤꯟꯕꯤ ꯂꯩꯌꯣꯜꯁꯨ ꯃꯕꯣꯛꯄꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯆꯠꯈꯤ ꯃꯇꯝ ꯃꯥꯁꯨ ꯖꯔ ꯖꯔ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯥꯖꯁꯨ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯈꯔ ꯑꯣꯟꯁꯤꯜꯂꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯊꯥꯖꯗꯤ ꯐꯣꯟ ꯄꯥꯏꯕꯁꯨ ꯈꯔ ꯍꯜꯂꯕꯅꯤ ꯂꯦꯟꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯦ ꯂꯦꯅꯁꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯊꯥꯖꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯦꯟꯒ ꯊꯥꯖꯒꯗꯨ ꯃꯦꯁꯦꯖ ꯉꯥꯏꯍꯥꯛ ꯊꯥꯅꯩ ꯂꯦꯟꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯀꯣꯆꯤꯡ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯊꯥꯖꯅ ꯀꯣꯆꯤꯡ ꯆꯠꯄꯁꯤꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯦꯟꯅꯅꯦ ꯉꯥꯎꯔꯗꯝꯅꯤ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯀꯣꯆꯤꯡ ꯑꯣꯏꯒꯦꯔꯥ ꯇꯥꯛꯂꯛꯏꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯌꯦꯡꯉꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯁꯦ ꯁꯥꯔꯣꯏꯗꯕ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯐꯦꯜ ꯑꯣꯏꯔꯣ ꯍꯥꯏꯕ ꯑꯌꯥ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯍꯣ ꯑꯗꯨꯅ ꯐꯦꯜ ꯑꯣꯏꯗꯅꯕ ꯂꯥꯏꯔꯤꯛꯇꯨ ꯇꯧꯔꯨꯔ ꯆꯠꯂꯨ ꯐꯣꯟ パイꯗꯅ ꯂꯩꯔꯅꯨ ꯅꯪ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯒꯅꯦ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ
4th subject fail ꯑꯣꯏꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯅꯁꯥꯅ 4th subject ꯅꯦꯕ ꯈꯜꯂꯒ ꯊꯝꯒꯅꯨ. ꯍꯣꯏ ꯍꯦ ꯊꯝꯃꯣꯏ. ꯊꯥꯖ ꯅꯪꯅ 12 ꯂꯣꯏꯕꯅꯤꯀꯣ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯌꯥꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯖꯔꯨꯔꯒꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯑꯅꯤ. ꯒ꯭ꯌꯥꯟ ꯈꯨꯇꯥꯁꯦ. ꯊꯥꯖ ꯃꯦꯁꯦꯖꯇꯣ ꯍꯜꯂꯝꯗꯕꯤ ꯐꯣꯟꯗꯨ ꯊꯅꯝꯂꯒ ꯃꯥꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯗꯨꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯆꯥꯍꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥꯒꯤ ꯀꯥꯗꯒꯤ. ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯗꯣꯛꯂꯝꯂꯒ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯊꯥꯔꯤꯕ ꯁ꯭ꯋꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ. ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕ ꯀꯩꯁꯨ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯇꯁꯦꯡꯅ ꯆꯣꯛꯊꯔꯦ ꯃꯁꯥꯗꯨ. ꯈꯜꯂꯤ ꯋꯥꯈꯜꯗꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯏꯔꯦꯡꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯑꯃꯗꯤ ꯁꯨꯖꯤꯠꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤ? ꯃꯃꯥ ꯏꯉꯦꯂꯩꯗ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯏꯉꯦꯂꯩꯅ ꯄꯨꯔꯥꯠ ꯐꯕ ꯅꯠꯇꯕꯅꯤ나 ꯋꯥꯔꯤꯁꯤ ꯍꯧꯗꯣꯛꯄ ꯉꯝꯗꯕꯅꯤ. ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯕꯤꯃꯣꯜꯅ ꯍꯥꯏꯕꯗꯒꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯈꯪꯂꯦ ꯍꯥꯏꯕꯁꯨ ꯏꯉꯦꯂꯩꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ. ꯑꯃꯔꯣꯝꯗꯅ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯩꯌꯣꯜꯒꯤ ꯕꯕꯥꯁꯨ ꯌꯥꯎꯔꯝꯕꯁꯤꯅꯤ ꯃꯃꯥ ꯏꯉꯦꯂꯩꯅ ꯂꯩꯌꯣꯜꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ. ꯃꯔꯝꯁꯤꯡꯁꯤꯅ ꯂꯩꯌꯣꯜꯗꯒꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯥꯞꯊꯣꯛꯅ ꯂꯩꯕꯗꯤ ꯅꯠꯇꯦ. ꯈꯜꯂꯤꯕꯅꯤ ꯂꯩꯌꯣꯜꯒꯤ ꯋꯥꯈꯜꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅꯁꯨ ꯂꯩꯌꯣꯜꯒꯤ ꯕꯕꯥ ꯌꯥꯎꯕꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯂꯩꯌꯣꯜꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯕꯗ ꯈꯧꯇꯛ ꯆꯥꯏ ꯍꯥꯏꯕ ꯈꯪꯉꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯅꯁꯨ ꯅꯣꯡꯃꯇ ꯂꯩꯌꯣꯜꯒꯤ ꯋꯥ ꯄꯟꯗꯕꯅ ꯂꯦꯟꯒ ꯊꯧꯉꯝꯒꯅꯁꯨ ꯇꯨꯃꯤꯟ ꯂꯩꯕꯅꯤ. ꯑꯅꯤꯁꯤ ꯀꯣꯏꯅꯕꯃꯛꯁꯨ ꯅꯠꯇꯕꯅ ꯃꯣꯏꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ. ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯐꯣꯟꯁꯨ ꯇꯥꯍꯧꯕꯗ ꯂꯩꯌꯣꯜꯒꯤ ꯐꯣꯟ ꯅꯝꯕꯔ, ꯃꯣꯏ ꯑꯅꯤ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ, ꯃꯥꯅ ꯂꯣꯟꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡꯁꯨ ꯌꯥꯎꯈꯤꯕꯅ ꯂꯩꯌꯣꯜꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯉꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯂꯩꯌꯣꯜꯗꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯊꯥꯒꯠꯇꯦ. ꯇꯁꯦꯡꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗꯤ ꯂꯩꯌꯣꯜꯒꯤ ꯋꯥꯈꯜꯗꯁꯨ ꯉꯥꯎꯔꯕꯅꯤ. ꯄꯥꯎ ꯐꯥꯎꯅꯔꯛꯇꯕꯁꯨ ꯀꯨꯏꯔꯛꯄꯅ ꯂꯩꯌꯣꯜꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ. ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯐꯅ ꯂꯩꯌꯣꯜꯒꯤ ꯋꯥ ꯄꯜꯂꯛꯇ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯅ ꯀꯔꯤ ꯈꯜꯂꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯕ ꯊꯧꯉꯝ ꯑꯃꯗꯤ ꯂꯦꯟꯅ ꯃꯇꯦꯡ ꯄꯥꯡꯗꯕꯗꯤ ꯅꯠꯇꯦ. ꯊꯧꯉꯝꯒ ꯃꯦꯔꯤꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯩꯌꯣꯜꯒꯒꯤ ꯃꯇꯥꯡꯗ ꯃꯦꯔꯤꯅꯥꯁꯨ ꯂꯩꯌꯣꯜꯅ ꯇꯝꯂꯛꯄꯁꯤꯡꯗꯨ ꯈꯪꯍꯜꯂꯤ. ꯊꯧꯉꯝꯅꯁꯨ ꯃꯦꯔꯤꯅꯥꯗꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯈꯔ ꯍꯥꯏꯗꯨꯅ ꯂꯩꯌꯣꯜꯗ ꯌꯧꯈꯤꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯦꯔꯤꯅꯥꯒ ꯂꯩꯌꯣꯜꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯃꯦꯔꯤꯅꯥꯅ, ꯅꯪ ꯑꯝꯇꯪꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯧ. ꯊꯧꯉꯝꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯌꯦ. ꯃꯥꯒꯤ ꯐꯣꯟꯗꯣ ꯃꯣꯏ ꯃꯃꯥꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯇꯥꯍꯧꯕꯅꯦ ꯍꯥꯏꯌꯦ. ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯣ. ꯐꯔꯦ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒꯦ. ꯑꯩ ꯊꯧꯉꯝꯗꯒꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯑꯅꯧꯕ ꯅꯝꯕꯔꯗꯣ ꯊꯥꯍꯜꯂꯛꯀꯦ. ꯍꯣꯏ, ꯅꯪꯅ ꯐꯒꯗꯕꯗꯣ ꯇꯧꯔꯣ. ꯑꯗꯨꯗꯤ ꯊꯝꯃꯒꯦ. ꯊꯧꯉꯝꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦꯀꯣ. ꯂꯩꯌꯣꯜꯁꯨ ꯃꯦꯔꯤꯅꯥꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯄꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯁꯥ ꯃꯊꯟꯇ ꯆꯝꯊꯣꯛꯅ ꯈꯟꯈ꯭ꯔꯕꯅꯤ. ꯂꯩꯌꯣꯜꯁꯤ B.Ed ꯇꯝꯕꯒꯤ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯩꯕꯅꯤ. ꯄꯨꯔꯦꯜꯅꯁꯨ ꯃꯤꯒ ꯈꯔ ꯄꯨꯟꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯂꯩꯍꯜꯂꯤꯕꯅꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯦ. ꯂꯩꯌꯣꯜꯗꯤ ꯏꯀꯣꯝ ꯀꯣꯝꯅꯁꯨ ꯂꯥꯛꯏ. ꯄꯣꯠꯆꯩ ꯀꯩꯁꯨ ꯄꯨꯔꯛꯇꯦ. ꯃꯥꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯇꯅꯤ. ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯥꯟꯅ ꯂꯥꯛꯏ. ꯐꯣꯟꯗ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯅꯝꯕꯔ ꯌꯥꯎꯔꯕꯁꯨ ꯃꯥ ꯀꯣꯜ ꯇꯧꯗꯦ. ꯃꯤꯉꯣꯟꯗ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯪꯗꯨꯅ ꯑꯗꯣꯝꯗ ꯂꯥꯛꯏ. ꯂꯝꯕꯤꯗ ꯃꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯂꯩꯌꯣꯜ ꯑꯗꯨꯃꯛ ꯈꯔꯗꯤ ꯇꯥꯏ. ꯅꯨꯄꯤ ꯑꯃꯅ, ꯋꯥꯡꯂꯩ ꯃꯁꯤ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕ, ꯐꯖꯕ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯈꯤꯕ. ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤꯅꯦ ꯈꯪꯈ꯭ꯔꯕꯅꯤ. ꯁꯕꯖꯦꯛ ꯄꯨꯟꯗ꯭ꯔꯁꯨ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯄꯨꯜꯂꯤꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯕꯅꯤ. ꯅꯨꯄꯤ ꯑꯅꯤꯁꯤ ꯋꯥꯡꯂꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯅ ꯃꯤꯁꯨꯝ ꯍꯦꯟꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯋꯥꯡꯂꯩꯃꯗꯤ ꯃꯨꯟꯅ ꯈꯪꯕꯅꯤ, ꯋꯥꯊꯤ ꯁꯨꯔꯤꯕꯅꯤ. ꯂꯩꯌꯣꯜ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯋꯥ ꯍꯪꯉꯛꯏ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯠꯀꯦ? ꯅꯪꯁꯨ ꯇꯝꯕ꯭ꯔꯣ ꯁꯤꯗ? ꯇꯝꯗꯤ, ꯃꯤ ꯑꯃ ꯊꯤꯔꯛꯄꯅꯤ. ꯑꯣ,
ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤꯅꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯊꯤꯔꯤꯗꯨꯕꯣ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯉꯤ ꯃꯥꯗꯤ ꯑꯁꯣꯝꯗ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯂꯩꯌꯣꯜꯗꯨ ꯋꯥꯈꯜꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝꯗ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯋꯥꯡꯂꯩ ꯃꯃꯥꯒ ꯈꯛ ꯂꯩꯕ ꯇꯟꯖꯥꯗꯅꯤ ꯂꯩꯌꯣꯜꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯎꯗ꯭ꯔꯤꯉꯩ ꯂꯩꯌꯣꯜꯅ ꯍꯥꯟꯅ ꯎꯔꯦ ꯒꯥꯔꯗꯦꯟ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯅꯨꯄꯤ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯅꯤ ꯎꯔꯤꯕ ꯏꯆꯝ ꯆꯝꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯎꯔꯛꯏ ꯅꯨꯄꯤꯗꯨ ꯅꯣꯡꯃ ꯃꯥꯅ ꯎꯈꯤꯕ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯍꯧꯕ ꯅꯨꯄꯤꯗꯨꯅꯤ ꯈꯪꯉꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯄꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯋꯥꯡꯂꯩꯃꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗꯤ ꯎꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯤꯁꯨꯝ ꯍꯦꯟꯕꯗꯤ ꯃꯣꯟꯗꯥ ꯑꯃꯗ ꯋꯥ ꯍꯥꯏꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯈꯔ ꯈꯔ ꯇꯥꯔꯛꯏ ꯂꯩꯌꯣꯜꯅ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯌꯥꯝ ꯅꯨꯡꯁꯤ ꯀꯅꯥꯒꯁꯨ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯏ ꯑꯩ ꯂꯩꯌꯣꯜ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯀꯥꯏꯔꯦ ꯋꯥꯡꯂꯩꯃꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯆꯥꯛꯆꯩꯌꯦ ꯁꯩꯇ ꯋꯥꯠꯂꯤꯕꯅꯤꯅꯦ ꯌꯥꯝ ꯁꯩꯊꯥꯒꯗꯕ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯅ ꯂꯩꯌꯣꯜ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯀꯧꯕ ꯉꯝꯗ꯭ꯔꯤ ꯊꯧꯉꯝꯅ ꯐꯅ ꯋꯥꯔꯤ ꯂꯤꯔꯛꯂꯕꯁꯨ ꯂꯩꯌꯣꯜꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯊꯨꯅꯃꯛ ꯃꯐꯝꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜꯅ ꯂꯦꯞꯂꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯋꯥꯡꯂꯩꯃꯅ ꯂꯩꯌꯣꯜꯗꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨꯀꯣ ꯃꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯨꯒ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯗꯨꯅ ꯏꯆꯤꯡ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯥꯛꯇ ꯂꯥꯛꯂꯝꯂꯤꯕ ꯊꯃꯣꯏ ꯀꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯂꯩꯌꯣꯜꯕꯨꯗꯤ ꯃꯥꯅ ꯎꯈꯤꯗ꯭ꯔꯤ ꯉꯁꯤꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯎꯈꯤꯗ꯭ꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯪꯊꯝꯊꯥꯗ ꯇꯥꯕ ꯅꯣꯡ ꯍꯥꯏꯅꯔꯤꯕꯅꯤ ꯏꯪꯕꯗ ꯊ꯭ꯔꯛ ꯊ꯭ꯔꯛ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯪꯉꯤꯕꯅꯤ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯁꯤꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯄꯗꯨꯅ ꯃꯁꯥꯁꯤꯡꯗꯨ ꯏꯇꯟ ꯇꯟꯅꯩ ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯏꯇꯟ ꯇꯟꯗꯨꯅ ꯂꯩ ꯔꯥꯁꯤꯅ ꯏꯪꯕꯅ ꯂꯣꯏꯔꯦꯅꯦꯍꯦ ꯍꯅꯨꯊꯪꯁꯤꯗꯅꯦ ꯑꯩ ꯂꯥꯟꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯔꯨꯝ ꯍꯤꯇꯔꯗꯨ ꯑꯣꯟ ꯇꯧꯏ ꯍꯥꯏꯍꯩꯗꯦꯗ ꯕꯣꯕꯣꯛ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯄꯒ ꯂꯩꯔꯨ ꯂꯥꯛꯑꯣ ꯏꯪꯕ ꯐꯅꯕ ꯔꯥꯁꯤꯁꯨ ꯃꯁꯨꯒꯤ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯃꯈꯣꯡꯗꯨ ꯐꯩꯖꯨꯞ ꯑꯃꯅ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩ ꯐꯤꯔꯣꯟ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯍꯣꯔꯦꯟ ꯀꯔꯥꯏꯗꯅꯣꯃ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕ ꯃꯤꯈꯩꯗꯤ ꯉꯁꯤ ꯄꯨꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯈꯟꯅꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯕꯨꯡꯗꯤ ꯍꯪꯆꯤꯠ ꯌꯨꯝꯗ ꯂꯥꯛꯑꯗꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯈꯔ ꯉꯟꯅꯅꯦ ꯁꯤꯟꯒꯦ ꯍꯥꯏꯗꯦꯅꯦ ꯃꯣꯏꯗꯨꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯔꯤꯗꯨꯕꯣ ꯂꯩꯌꯣꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯂꯩꯌꯣꯜꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯍꯜꯂꯣ ꯃꯦꯔꯤ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯁꯪꯕꯤꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯨꯏꯔꯦ ꯋꯥꯊꯤꯒ ꯇꯧꯗꯕ ꯏꯁꯤꯁꯨ ꯌꯥꯎꯕꯅꯤ ꯁꯪꯗꯦꯕꯣ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯐꯥꯕ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯪ ꯄꯨꯜꯂ ꯊꯝꯅꯕ ꯑꯆꯤꯟꯕ ꯉꯥꯛꯇ ꯏꯁꯤ ꯐꯪꯉꯤ ꯊꯕꯛ ꯇꯧꯈꯤꯕꯗꯩꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯐꯪꯗꯦ ꯑꯩꯗ ꯉꯥꯏꯔꯦ ꯀꯣꯝꯃꯤꯁꯤ ꯏꯕꯦꯝꯃꯅꯤ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯌꯦꯡꯉꯣꯗꯅ ꯃꯦꯔꯤ ꯑꯁ ꯅꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯪꯕ ꯍꯦꯟꯖꯜꯂꯦ ꯇꯟꯕꯁꯨ ꯂꯣꯏꯔꯦ ꯑꯩ ꯃꯦꯔꯤꯅꯥꯅ ꯍꯀꯥꯝꯒ ꯆꯦꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯏꯁꯤꯅ ꯑꯁ ꯑꯩꯗꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯔꯤꯍꯦ ꯑꯩꯁꯨ ꯇꯜꯂꯤꯅꯤ ꯉꯁꯤꯁꯦ ꯅꯣꯡꯁꯤꯅꯔ ꯈꯪꯗꯦ ꯏꯁꯥꯁꯤꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯣꯔꯦꯟ ꯄꯥꯔꯇꯤ ꯆꯠꯇꯣꯏꯁꯤꯁꯨ ꯇꯟꯕꯅ ꯀꯦꯊꯔ ꯆꯠꯂꯣ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤꯅꯦ ꯑꯩꯗꯤ ꯏꯪꯕꯒ ꯈꯪꯉꯣꯏ ꯏꯕꯦꯝꯃ ꯆꯠꯂꯨ ꯅꯣꯏꯅ ꯄꯪꯆꯠꯇ ꯑꯩꯈꯣꯏꯅ ꯆꯠꯂꯕꯗꯅꯦ ꯁ꯭ꯀꯨꯜ ꯃꯉꯥꯏꯔꯦ ꯏꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯔꯤꯅꯥꯅ ꯀꯥꯏꯗꯅꯣ ꯍꯣꯇꯦꯜꯗꯔꯣ ꯄꯥꯔꯇꯤꯁꯦ ꯃꯥꯅꯤ ꯀꯩ ꯍꯣꯇꯦꯜꯗꯅꯣ ꯏꯁꯤꯅ ꯅꯣꯏꯅꯤ ꯁꯥꯟꯅꯍꯧꯀꯣ ꯑꯩꯈꯣꯏ ꯔꯥꯙꯤꯀꯥꯅ ꯀꯧꯔꯛꯑꯦ ꯊꯝꯃꯦ ꯂꯨꯏꯟ ꯍꯣꯇꯦꯜꯗꯅꯤ ꯑꯗꯨꯗꯤ ꯂꯦꯟ ꯍꯣꯏꯒꯤꯗꯨꯅꯤ ꯍꯣꯔꯦꯟ ꯊꯦꯡꯅꯕ ꯌꯥꯏꯌꯦ ꯂꯦꯟꯒ ꯎꯗ ꯀꯨꯏꯔꯦ ꯃꯣꯏ ꯂꯣꯏꯅꯃꯛ
ꯈꯪꯍꯧꯕꯒ ꯅꯠꯇꯦꯀꯣ ꯃꯇꯝꯁꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯏꯪꯉꯦꯟ ꯂꯩꯅ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯣꯔꯕ꯭ꯔꯣ ꯊꯣꯏꯕ? ꯍꯜꯂꯛꯄꯗ ꯂꯦꯟꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯂꯝꯒꯦ ꯏꯃꯥ꯫ ꯏꯪꯉꯦꯟꯂꯩ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯃꯅꯝ ꯅꯝꯕꯤ꯫ ꯐꯖꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯛꯎ, ꯀꯦꯁꯁꯦ ꯀꯨꯏꯅ ꯁꯥꯡꯊꯕ ꯄꯥꯝꯗꯦ ꯏꯃꯥꯗꯤ꯫ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯅꯤ ꯏꯃꯥ, ꯀꯀꯥ ꯕꯤꯃꯣꯜꯅꯁꯨ ꯑꯪꯀꯜ ꯑꯦꯁꯄꯤꯅꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯅꯪ ꯆꯠꯂꯝꯗꯥꯏꯕꯨꯗꯤ ꯑꯣꯏꯔꯦ, ꯏꯪꯊꯤꯅ ꯆꯠꯂꯨ, ꯏꯃꯥꯁꯦ ꯃꯪ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨꯃꯪꯅꯤ ꯈꯟꯗꯣꯛꯎ, ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯒꯦꯔꯦꯖꯇ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯀꯥꯔ ꯊꯧꯗꯣꯔꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯏꯪꯉꯦꯟꯂꯩꯁꯨ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒ ꯒꯦꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯪꯉꯦꯟꯂꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗꯨꯁꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ꯫ ꯏꯪꯉꯦꯟꯂꯩ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯁꯤꯟꯗꯨꯅ, ꯏꯁ, ꯀꯔꯤ ꯊꯣꯛꯑꯒꯕ? ꯃꯄꯨꯛꯅꯤꯡꯗ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯐꯠꯇꯕ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ, ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯏꯆꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯌꯨ꯫